Ngasi AYUK Kuki LALHOULUP KNA-B UKLF NACHINGBA Moreh Hospital LAMBI KANAN VENG AMADI CHAWANGPHAI Chatharakhiba Ambushda Manipur Police Commando Mari BSF Personnel Ahum ASHOK APAN NANGKHRE PHIVAM THINA SHOKLABA Police Commando Mari AMADI BSF ke Personnel ama PUNNA Personnel manga AIRLIFT TOUDUNA Moreh DAGI IMPHAL PURAKKHRE Press na fangba pau magi matung ina ngasi AYUK pung 9 kuntra taramdai adwaida Manipur Police Commando BSF IRB MR Special Commando Unit ki combined team singna Moreh Hospital LAMBI KANAN VENG AMADI CHAWANGPHAI da search operation chathanaba sangsilubada khanghodana Kuki LALHOUBA singna bomb amadi nongma yauna attack adu Chatharakhiba haire Thoudok adu da SHOKLABA commando personnel mari adudi Yaripok toptagi maibam thoiba apokpa maibam ravi chahi kuntra ni thoi Kodom Pokpi Mayai Laikai Dagi, Chabungbam Herojit, Apokpa, Chabungbam Biren, Chahi Kuntranipan, IMPHAL West Ki, Ragailong Dagi Kamai, Gai Hemblung, Apokpa Laikhidraba, Mazapo, Chahi Nipu Amadi, Luang Sangbam Dagi, Mangsatabam Prem Kumar, Apokpa, Mangsatabam Tolen, Chahi Kuntramangani Haide, Makhoi Mari Mag IMPHAL da AIRLIFT TOUDUNA PURAKKHRE Matung, Rimsta, Makhata na Laying Sathanaba, Pokre Haide, BSF के personnel ahum masigi marakta khare hena sokpadagi IMPHAL da PURAKKHRE personnel aduna Rajasthan gi Bradha dagi Chamaga Malfuga Taranithoi Shuba BSF Moreh da leiba Head Constable Ravindra Singh Apokpa Jai Singh Kawi haire Mahaksu Makhata balayeng sathanaba Rims da Pukhatkre haire Atopa BSF personnel ani adugi phibam khudong thiningai oidabadagi Assam Rifles ki hospital da first aid piraba matung Puthakkre haire Maraga sida nongmai kapna badu da Yaoba haiba Kuki LALHOUBA adi security force na fare haire Amaromda thazaba yaba pawgi likhul amagi matung ina nongmai kapna badu da Kuki singi maikai da ASHOK APAN asi anakaya Yaoba yai haina paw asina makhatari Umpi kap daite